ngasi fonkhiba tongan-tonganba pau-chesing amadi social media-dagi laukhatjaba pau-singi update pijari ahanbada maruoiba pau. Ngarang Zomi na CM okpagidamag Wi-Fi Kuki na Zomi gi flag Mei Thakhre. Ngarang numidang Sisipurda Kuki amadi Zomi gi marakta chawna irang haukhre. Ukhrul gi Tanrui khulda Kuki singna attack chatharakre. Kuki lusingba singna insinbadagi ngasigi irang asi thokhalibani haina ke laubhum kauba Kuki miyoi amana phongdorakre. Union Home Minister Amit Shahna share lauduna Manipur gi law and order gi matangda khanabada CMY Kemchan amadi Home Minister Govindas Yaohankhidre. Kuki singna separate administration talibasi NBRN gi matamdagi nate Jawaharlal Nehru gi matamdagi ni haina Jitendra na phongdorakre. Kamjong district da yum kaya Mei Thakhre thaudoka mari lainana Kamlang Village Authority gi mihusingna CM ga unakre. AR gi namthaki langda miyam thajabigano haina PWG MT unification of phongdorakre. Civil Secretariat ki employees singso ngarang dagi thabak lepkhre ningthaukaba numitagi kansingadawri. Ukhrulda phajilamba Assam gi miyoi ani police na kankhre. Haujik pau sandongna pijari. Ukhrul gi Tanrui khulda Kuki singna attack chatharakre. Ukhrul district ki manung chanba Tanrui Laisan khulda July gi numidang pung 3 ka minute 15 rom chatpada Kuki militant singna Nongmei Kapsinduna attack chatharakre. Nongmei Kapagi thaudok adu numidang pung 8:30 phauba chatharake. Nongmei Kaplakhiba adu thingphai amasung Sikholen Kuki Khulani ki marakta leiba jungle amadagine. Mafam aduda Kuki militant singi camp leibane. Nongmei Kaplakhiba aduda Iril Turel wangmada leiba Tanrui High School mapa chap chana kaplakhe. Mamangda su Kuki militant singna asiguma Nongmei Kapsilakpagi thaudok kaya marum thokre. Thawong asina khunja nupi angang ahalaman kayada akiba amadi mipaiba pokhale. Litanda naga Kuki gi marakta ungkhanaba hek thokraba matung thingphai khulda CRPF ki outpost ama hanglaga thamkrabane. Adubu Kuki militant singna itat-tatana Nongmei Kaplakpadi lepa leite. Ngarang Nongmei Kapagi thaudok adu khul asida Senapati police ting laklamba ikan kanadana thokpane. Masina law and order aste ikai khumnaba leitabra haiba wafam khunja singna hanglagle. Kihanba amasung hingsagi thaudok sing hengalagliba asigi matangda Tanrui Village Authority gi maikaidagi Manipur Sarkar da amade security agencies singda khunja singi punsi amasung lanthung ngak senaba khudakta laukhatpam thokpa thabak ting laukhatlu militant singi illegal camping lauthokadabani hairi. Kuki lusingba singna insinbadagi ngasigi irang asi thokhalibani haina ke laubumna phongdorakre. Kuki lusingba singna insinduna mitai amasung nagada khatnaba haubadagi Kuki misam singdi wabagi pankha yaure. Maram asina Kuki miyamna misam sing lana lamjinglaga awafamda tahaliba Kuki lusingba singi mathakta yaningdabagi kholau lauba matam oire haina ke laubumna phongdorakre. Indian Defense State Service tagi retire tauraba Kuki furuki miyoi ama oiriba ke laubumga akhanana ngarang laimakhongda naharol thaudanga wari sanabada haudik laimakhonggi Kendra Vidyalayada mahairoi sing jangba thingliba ste Kuki praja singna thingningbadagi thingbanate Kuki lusingba singna insinduna irang thokhandaba yade haina khangalakbadagi thingkibane. Kuki lusingba sing asina sanariba lila asida Manipur Sarkarna matam chana makoibu laksinaba thabak laukhatabadagi ngasidi Kuki khakta natana Manipurda lairiba misam praja khudingmak awaba mayoknare. Kuki furuki oinadi Kangpokpida lairiba Kuki praja sing Sakthong gas cylinder amada lupa lising mangadagi 3 phauba superfine kg 50 gi bag amada lupa lising 3 gi mathakta petrol liter amada lupa 3 phauba tingna hanare. Asina lairaba praja singdi asuki matik awaba mayoknare haina paudamlake. Hena khudong thiningai oiribadi ana ayek yaurakpa matamda layengpham leitabadagi kanba yaba anaba kaya asibagi khayata tare. Praja sing waribase Kuki lusingba singna makhoigi akhuba rajnitigi khudongchaba launaba honaduna leibada prajagi awaba ubidre haina pendaba phongdorakhe.
ngasi Kuki misam ama oina mitai amadi nagada nungaitaba karisu leite irang asi loisinaba lusingbasingna wakhal taminaduna mahausagi phibamda lakhanbadu praja ama oina pami haina fongdoki. Kuki singna separate administration talibasi N Biren gi matamdagi nate Jawaharlal Nehru gi matamdagi ni haina Jitendra na fongdurakre. Kuki singna separate administration talibase Chief Minister Oiramba N Biren gi matamdagi nate India gi Prime Minister Oiramba Jawaharlal Nehru gi laingak matam oikhiba kumja English sing amaga chamapan hompugi November 19 dagi hauduna Kuki National Assembly da tanduna lakrabani haina Campaign for Just and Fair Delimitation JFD gi convener Jitendra Ningomana fongdurakre. Wafam ase JFD langjing apunba Maira Club amade Maira paibina sinduna langjing asauba mamang laikai gi community hall da pangthokiba census tawdringai mamangda NRC hana update tawgadabani haibagi matangda phamkiba miyangi mifamda mahangna fongdokibane. Jitendra Ningomana makhataraduna Kuki singna ngalingai matamdagi makoigi oiba tonganba separate administration ama tanduna lakhe adubu Manipurda makoigi oiba administration ama tanduna laklabaso ngasi phawba laingakna pikhiba leite maruoina Manipurdagi tonganba administration taliba Kuki refugees sing khandoktuna tanthokpa mathau tai haiki. Kamjong district da yum kaya Mei Thakhre thaudoka mari leinana Kamlang Village Authority ki mihusingna CM ga unakre. Haukiba yum sakaisa numita Myanmar da base tauba Kuki militant Kuki National Army Barma KNAB gi khulai paiba cadre singna Indo-Myanmar border lanchilaktuna Kamjong district ki Tangkhul naga singna khundariba Khebron Grain amasung Huimin Thana da attack chathaduna yum kai kaya Mei Thakhre thaudo aduga mari leinana Kamlang Village Authority ki mihusingna Chief Minister Yumnam Khemchan Singhaga Mantri Pukrida Leiba New Secretariat New Secretariat ta unaduna mafam adugi security ki matangda mifam pangthokre hairi. Kamjong district ki Myanmar ga tainana leiriba Khebron ge namasung Huimin Thana khulsingda haukiba yumsakaisa numita KNAB gi afaba makhal gi khulai paiba cadre singna khulasigi yum kunga manga amade khulsing asida Myanmar romdagi sanglakpa refugees singna leiriba kem 12 mai thaduna amangata thokhankiba aduna mafam adugi khunja sing mi paiba pokna duna leiri amadi mafam aduda deploy tawriba 13 suba Assam Rifle ki post asi lawthoklaba matungda State Force na mahut sinbinaba khunja singna mari leinaba authorities singda dabi tawri. AR gi namthaki langda miyam thajabigano haina MC unification na fongdorakre. Assam Rifle ki Brigadier Commander DIG Brigadier Pratyush Kumar Kauba amana haukiba Jun kunmathoida Kanglaipak ki Ningtam Lal Haulob KCP PWZ bu homecoming amade conciliation process chathagani haibagi serol ama social media da sanduragli base Assam Rifles na chathaba namthaki langni KCP PWZ na homecoming amade reconciliation process pangthoknaba honaba leite thaudo asti Ningtam Lal Haugi mayokta leiba lub asidagi tanthokraba geng kharana chathabani haina KCP PWZ MC unification gi PRO chingkhaingan bana thadorakpa cherol amana hairi. Cherol asina makhatana hairibana lobna Ningtam Lal Haugi akanba thaudang pangthoktuna laglingai amasong English singani kolhumdagi May 3 dagi ngasi phawba Kanglai Khunaida miramdagi lanjelaktuna lamdam asida saidangduna leiriba refugee Kuki narco terrorist singna jatharakiba landa kaya mayokna duna lakpagi awasai theng khangnaringai marak asida headquarter mapan center AR gi commander Brigadier Pratyush Kumar na KCP PWZ bu homecoming amadi reconciliation process chathagadawre haibasi aranbane. KCP PWZ gi Central Committee na asigumba thaurang thausil paikhatnaba honaba leite thawong asi KCP PWZ amasong Kanglai Khunai gi Ningtam Lal Hau chathariba Lal Hau luk khuding mapu singnabane maram aduna lup asibu mingchat thianaba amasong mangtak hanaba honabada January ba lupna tanthokraba miyoi mari gi maming makha paladuna makhoi gi mathakta ahakpa amasong akanba serak piragani. Kanglai miyamna su miyoi sing asidagi section na amasong lupna leibiyu
Kanglai Khunai gi yengnaba oiraba Kanglai Paki Yelomi Singbu sungdatlaga thamliba Assam Rifles ka lautunaduna Kanglai Khunai bu yoliba Khuraki ida laisariba KCPPWZ na Luptagi tanthokraba miyoi ase yumthong kayada sangduna Assam Rifles ka homecoming amasung reconciliation process pangthoklakhigani haina mi khomliba asi thajabiganu mathong hoktrabasing asigi khuta takhidanaba Kanglai Khunai na isa inaw essential singbu section biu masigumba mathong hoktaba lupo mingchat thinaba honariba thawong asigidamak lupki central committee na marilenaba reactionary oiba miyoi asigi mathakda akanba thabak laukhatpada chenadaba miyamna mikumna hum singna leibiu haidi Union Home Minister Amit Shahna jerlauduna Manipur gi law and order gi matangda khanabada CMY Khemchan amade Home Minister Govindas Konthaujam Yaohankhidre Union Home Minister Amit Shahna jerlauduna thangda numit yungba matung New Delhi da Manipur gi matangda awangba thaki security mifam ama pangthokre Mari lainadaba miyoi amata saruk yahanba tawduna pangthokiba awangba thaki security mifam asida Security Advisor Kuldeep Singha, DGP Mukesh Singha, Director General of Military Operation, Assam Rifles ki Director General, CRPF ki DG amade BSF ki DG sarugya ke adubu Manipur gi haudi oiriba law and order gi matangda pangthokiba yamna maru oiraba mifam aduda state ki Chief Minister Yumnam Khemchan amade Home Minister Govindas Konthaujam sarugya khide haidi kari maramdagi Chief Minister amadi state ki Home Minister anina hakthengnana Manipur gi security gi mifam aduda yaukidabano haiba khangba ngamdri Ukhrulda phajilamba Assam gi miyoi ani police na kankhre sel kaitho kaisinga mari lainana Assam dagi miyoi ani Senapati district ki Khamsomda phajilaga leire haibagi pau phangbadagi Manipur police na khongul liraba matungda Ukhrul-dagi tekta kaidana kanba ngamkhre haidi police ki pauda Assam gi TT Bar Police Station da wakat ama lakpadagi Manipur Police da wakat adu Assam Police na tharaklaba matung miyoi ani adugi khongul Manipur Police na liba hauke maduda fajin khiba miyoi ani adu Ukhrul District ki Lungchon Maiphai Police Station na gonba Changta khulda leire haiba khangba ngamke police na miyoi ani adugi laifam khangbaga matam thintaba tawdana changsinduna Nahan irai numita Assam gi miyoi ani adu asoi angam yaudana kanba ngamkibane police na rescue tawraba miyoi ani adude kasop kachari amade ajoi gogoi ne makoi ani bu phajinduna thamlamba miyoi sing adude police lakpagi pau phangbadage phajilamba miyoi thamlamlaga chenkhre haidi Civil Secretariat ki employee singsu ngarangdagi thabak lepkhre ningthaukaba numitagi kansingadori Manipur lenga ki employees singna tongan ba demand sing taladuna thabak lepagi khongjang sangsilakliba asigi saruk ama oina ngarangdagi Manipur Secretariat Services Association chu yauksinduna thabak lepkhre lakliba ningthaukaba numitagi khongjang kansingadori thangda numit suti hanjin hanba yauna tongan ba demand sing tanduna Siswak strike chathariba employee lusingba singa nahanung tilpong mangarom tarakpada Manipur gi Chief Secretary na lusingba Administrative Secretary singa Manipur Secretariat Services Association Manipur Government Services Federation Manipur State Pension Union gi mihusinga unake unabaduda IAS officers sing aduna employees singi maram chaba demand sing adu Thawoi wawoi na tawbirakide madugi mahuta laingak asigi sel thungi phibam phate matam khara khangkho haibana chingba chatnaba yaroidaba wafang kaya phongdorake maramaduna waraunaraba employees singna makhadana matam kaktana thabak lepage khongjang asi sangsinkhigani haina Manipur Secretariat Services ki official amana Wael Kati Pause asida haidi employees singna taliba demand singi manungda thangda suti hanjin hanba Central Service da lairiba singna pangliba DA DR status su panghanba yauri